ꯑꯩꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛ ꯅꯣꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ꯫ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 9 ꯄꯗ 9 ꯑꯃꯁꯨꯡ 10ꯗꯒꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯃꯁꯨꯡ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯖꯣꯁꯦꯐꯀꯤ ꯃꯊꯛꯇ ꯀꯂꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯏꯖꯤꯞꯇ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯏꯁꯣꯔꯅ ꯃꯍꯥꯛꯀ ꯂꯣꯏꯅꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥ ꯑꯅꯪ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯟꯊꯣꯛꯄꯤꯔꯒ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯐꯥꯔꯣꯒꯤ ꯃꯥꯡꯗ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯏꯖꯤꯞꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯄꯨ ꯑꯣꯏꯍꯜꯂꯦ꯫ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯁꯥꯁꯇ꯭ꯔꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯕ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯨꯝꯅ ꯊꯝꯖꯕꯅꯤ꯫ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯕꯥꯏꯕꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯖꯥꯀꯣꯕꯀꯤ ꯃꯆꯥ 12ꯒꯤ ꯃꯅꯨꯡꯗ ꯖꯣꯁꯦꯐꯁꯨ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐ ꯃꯆꯤꯟ ꯃꯅꯥꯎ 12ꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯃꯁꯨꯡ ꯃꯄꯥ ꯖꯥꯀꯣꯕꯅ ꯑꯍꯜ ꯑꯣꯏꯔꯒ ꯄꯣꯛꯄꯒꯤ ꯃꯔꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯃꯌꯥꯝꯕꯁꯤꯡꯅ ꯖꯣꯁꯦꯐꯄꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯂꯨꯅ ꯇꯧꯕꯤꯔꯕꯗꯤ ꯅꯨꯡꯁꯤꯕ ꯃꯤꯗꯨꯒꯤ ꯌꯦꯛꯅꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯒ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯇꯣꯞꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯗ ꯀꯂꯛꯅꯕ, ꯁꯥꯎꯅꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯦ ꯐꯠꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯖꯣꯁꯦꯐ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯖꯣꯁꯦꯐꯇ ꯎꯍꯟꯕꯤꯗꯨꯅ ꯋꯥ ꯉꯥꯡꯕꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯣꯏꯅ ꯉꯥꯡꯕ ꯅꯠꯇꯅ ꯃꯪꯗ ꯑꯣꯏꯅ ꯖꯣꯁꯦꯐꯇ ꯎꯍꯟꯕꯤꯔꯝꯃꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯒꯤ ꯃꯑꯣꯡꯗꯤ ꯑꯍꯥꯟꯕꯗ ꯕꯥꯏꯕꯜ ꯑꯁꯤꯅꯤ, ꯑꯅꯤꯁꯨꯕꯗ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯃꯆꯥ ꯃꯅꯥꯏ ꯁꯤꯖꯤꯟꯅꯗꯨꯅ, ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯩꯈꯣꯏꯅ ꯇꯨꯝꯂꯤꯉꯩꯗ ꯃꯪꯗ ꯎꯍꯟꯕꯤꯗꯨꯅ ꯈꯪꯍꯟꯕꯁꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯑꯣꯏ ꯀꯌా ꯑꯃꯗꯤ ꯃꯪꯂꯤꯕ ꯃꯪ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯒꯤ ꯑꯣꯏꯕꯔꯥ ꯈꯪꯗꯗꯨꯅ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯒꯤ ꯑꯣꯏꯕꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯒꯗꯤ, ꯏꯁꯣꯔꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯪꯗꯨ ꯃꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯔꯊꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯁꯥꯈꯤ ꯑꯅꯤꯅ ꯑꯔꯦꯞꯄ ꯑꯣꯏꯒꯗꯕꯅꯤ꯫ ꯖꯣꯁꯦꯐꯇ ꯆꯞ ꯃꯥꯟꯅꯕ ꯃꯪ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯑꯅꯤꯔꯛ ꯎꯍꯟꯕꯤꯈꯤ꯫ ꯑꯗꯨꯅ ꯃꯪꯂꯤꯕ ꯃꯪꯗꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕꯔꯥ ꯍꯥꯏꯕꯁꯤꯗ ꯆꯤꯡꯅꯔꯒꯗꯤ ꯄ꯭ꯔꯥꯔꯊꯅ ꯇꯧꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯈꯪꯍꯟꯅꯤꯡꯕ ꯃꯪꯂꯥꯟ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯪꯗꯨ ꯃꯪꯍꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯏꯁꯣꯔꯅ ꯃꯪꯍꯟꯕꯤꯕ ꯃꯪ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯃꯪꯗꯣ ꯎꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯖꯣꯁꯦꯐꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯖꯣꯁꯦꯐꯄꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯡꯕ ꯐꯝ ꯑꯃꯗ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯪꯒꯤ ꯋꯥꯐꯝꯁꯦ ꯅꯣꯡꯃ ꯖꯣꯁꯦꯐꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥꯗ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯖꯣꯁꯦꯐꯅ ꯍꯥꯏ, ꯅꯨꯃꯤꯠ ꯊꯥ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛ 12ꯅ ꯑꯩꯕꯨ ꯈꯨꯔꯨꯝꯃꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯌꯥꯝꯕꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯃꯊꯛ ꯊꯣꯡꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯈꯨꯔꯨꯝꯕꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ, ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯨꯔꯨꯝꯒꯅꯤ꯫ ꯃꯁꯤꯅꯤ ꯃꯍꯥꯛꯀꯤ ꯃꯪ ꯑꯗꯨꯅ ꯇꯥꯛꯂꯤꯕꯁꯦ꯫ ꯖꯣꯁꯦꯐꯀꯤ ꯃꯪꯒꯤ ꯋꯥꯐꯝꯁꯦ ꯇꯥꯕꯗꯒꯤ ꯃꯌꯥꯝꯕꯁꯤꯡꯅ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯗꯅ ꯂꯩꯔꯤꯕ ꯃꯥꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯗꯕ ꯄꯣꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤ ꯌꯥꯝꯅ ꯑꯄꯪꯕ ꯊꯕꯛꯅꯤ꯫ ꯉꯁꯤ ꯅꯍꯥꯛꯅ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯣꯡꯃ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯈ꯭ꯔꯕꯗꯤ, ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯣꯟꯅ ꯇꯩꯅꯅ ꯂꯥꯟꯅ ꯁꯟꯗꯣꯛꯈꯤꯕ ꯌꯥꯕꯅꯤ꯫ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯈꯜꯂꯒ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯒꯤꯁꯨ ꯅꯨꯡꯁꯤꯕ ꯃꯔꯨꯞ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯁꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯊꯝꯖꯤꯟꯕ ꯉꯝꯗꯕ ꯋꯥꯐꯝ ꯑꯗꯣ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯊꯝꯖꯤꯟꯕ ꯉꯝꯂꯣꯏ꯫ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯈꯜꯂꯤꯕꯗꯣ ꯍꯌꯦꯡ ꯑꯩꯒꯤ ꯌꯦꯛꯅꯕꯁꯨ ꯑꯣꯏꯈꯤꯕ ꯌꯥꯕꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯂꯧꯊꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ꯫ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯝꯖꯤꯟꯕ ꯑꯩꯈꯣꯏ ꯇꯝꯁꯤ꯫ ꯑꯐꯥꯎꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯑꯃꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯍꯥꯏꯈꯤ꯫ ꯖꯤꯁꯨꯅ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯁꯔꯒꯗꯨꯠꯅ ꯑꯍꯥꯟꯕꯗ ꯅꯨꯄꯤꯗ ꯎꯍꯟꯕꯤꯗꯨꯅ ꯀꯔꯤꯒꯤ ꯍꯥꯏꯈꯤꯕꯅꯣ?
मरमदी यामना थुना पाव संदोकदब ओरबदी नुपीदा खंगहनगदबनी हाइबसे सरगदुना खंगी हाइबनी चाही लिसिंग अनी की ममांगदना ईमेल न फना चौखलबसु फीमेल दगी हेलोय हाइबसे सरगदुना खंगी हाइना ngसाई अफाव पाव संदोकदुना हाइबनी मसी यामना नोकनिंगबनी अइना थमजनिंगबदी कनागुंबा नुंगसीना तिन्नबा मरुप अमना महाकी ओइबा अरुबा वाफम कया कया आइगी इफमदा शेयर तौखरबसु करिगुंबा महांगना आइगी येकनबा ओइखरबदी महाकी सीक्रेट ओइबा वाफम सिंग आइगी इफमदा शेयर तौखिबसिंग अदो कनादसु हाइदोक्तना थमोइदा चेतना थमजिनबा तमसी आइखोय मसी मसी ख्रिस्टान पुनसिगी ख्रिस्टान ओइबा इखोइगी तौफम थोकबा दुनी जोसेफना मागी मंगी वाफमदो मचिन मनाव सिंगदा फोंदोकलुबगी मरमना माबु थोइना हेना नुंगसिखिदबनी इचिलिनाव सिंग अखोइ पुंना मंगना खंगी असांगबा वारिनी टेंशनना आई हाइजगे नोंगमा जाकोबना जोसेफपु लापना याव सेंदुना लैरिबा मयामबा सिंगबु यंगसिननबा थाखिरमी जोसेफना मयामबा सिंगी चाना थकनबा पोतचै पुदुना चलमी अरापदगी मयामबा सिंगना महाकपु उखी अदुगा मयामबसिंगना मखोय मसेन हाइनरम येंगो मंगब नुपासे लागले ngसीदि माबु लोसिंदबा यादे हाइना मखोयना हाइनै जोसेफना मयामबसिंगी मनाकदे हेक थुंगलबगा मखोयना माबु तमथीना फुबीदुना ओतनैखि मतमदुमक्तदा ललोनबा मी खरदा जोसेफपु ममल लौदुना मिनाई ओइना जोंथोखि ललोनबसिंग अदुना अमुक जोसेफपु कैथेलदा पुदुना योनखि मदुदगी पोतीफार कौबा इजिप्ट की निंगथौगी फमनाइबा अमना लैदुना मयुमदा पुखिबनी अखोना निंगसिंगमिनबा याबदी जोसेफपु मयामबसिंगना फु चैदुना ओतनैबा मतमदा जोसेफना मखुद हनखिदे मचिनना करिसु हन्ना खुमखिदे मयामबसिंगना गुहादा थाददुना थंबा मतम अदुदसु गुहा मनुंग अदुदगी नखोइबु मपु इबुंगोना लेमना थारोय लमन खुंबिगनी हाइखिदे सावरदुना मयामबसिंग अदुदा चैखिदे नखोइना एगी इफमदा तौरिबसे मसी मही फंगनी असुमनगा हाइना मयामबसिंग अदुदा महान चैखिदे सावखिदे पोटीफार की युमदा लैबा मतम अदुदसु मागी नुपी अदुना जोसेफपु अपाम नुंसी मियंगना येंखि जोसेफ का नत्तबा साजत लानानिंगबगी वखल पोखि मदुगी दमक निमित खुदिंगी जोसेफपु नुपी अदुना थेमखि थेमकपा खुदिंग जोसेफना याखिदबगी मरमदी नहांग लुहोंगलबी नुपीनी हाइबा नत्ते युमगी मबेमनी हाइबसु नत्ते महांगना मरु अना याखिदबगी मरमदी आई नंगना हारिबदु याबा ngamloi मरमदी मपु इबुंगोना पुमनमक उरी हाइना हाइबनी मफम अमददी मपु इबुंगगी मियंग मांगदा अइना मदुगी पाप अदु तौबा ngamloi हाइना हाइखिबनी इचिलिनावसिंग होजिकी मतम असिददी मरुंबी थबक लानबगी थबक से कयागी मतिक हेंगत लगलिबा ताइबंगपान असिगी होजिक ओरिबा फिबम सिदी मतम अमदा सोदोम अमसुंग गोमोराना या मतम अमगी सोदोम अमसुंग गोमोराना मखोद तौरम पाप अदुदगी होजिकना यामना साथीरे सोदोम अमसुंग गोमोराना ति खरा फारे हाइना हाइबा यारबनी होजिकती फोंगना नुपागा नुपीगा लुहोंगनी सरकारना यारी आइना यारी लुहोंगदबीदा नुपा नुपी पुन्ना कामदा लेमिनदुना अंगांग पोकपा यावरी लिविंग रिलेशनशिप हाइनरी मसिबु यामना चाखोटपनी लाइक लाइसु हाइबनी हाइना मसि खल्लिबनी अमगा सोकनदरसु वखलदा नाहक कया लानबगी थबक तौरी खुद नामना मोबाइल अदुगा खुद अमना लानरी जिसुना हाइ कनागुंबा अमदा मियंगना नत्रगा पुकनिंगदा लानबगी थबक तौबदो लानरबनी हैना हारिबनी अदुना जोसेफना ईश्वरबु किजब मवंग असे तमजा निंगाइनी मयामबसिंगना ओतनैखि हन्ना खुमखिदे नुपीदुना फादुना चिंगसिल्ली अदुबु नानथोक्तुना चेनखि जिसुनसु हाइरी नहा ओइबगी लानबगी थबक अपाइबदगी चेनथोउ वाफम सिमक पोलनसु तिमोथीदा हाइरी मसिदगी चेनथोउ हाइबसिदी नहागे पुकनिंगदा कनागुम अमगी मरमदा फत्तबा वखल लागलबदी मदुदगी चेनथोखो हाइबनी नुपी अदुना पोटीफारदा लान तमसिनबगी मरमना जोसेफ इजिप्ट की कैसुम संगदा अवाबा खांगदुना लेनखिबनी मी सिंगनदी करिगुंबा क्राइम अमा तौबगी कैसुम संगदा लैबनी अदुबु जोसेफती क्राइम तौदबगी दमक कैसुम संगदा लैखिबनी धर्म चेनबगीदमक ओतनैबा खांगबसिंग अदु याइफबनी असेंबा अचुंबा पुंसी मरेलदा हिंगबगीदमक ओतनैबा खांगबसिंग अदु याइफबनी कैसुम संगदा लैबा अदुदसु मफम अदुदगी थादोकलिबा मी खुदिंगदा महांगना हाइजै निंगथौदा तंबियु अइगी इराल करिसु लैजदी अइबु थादोकपिउ तंबियु हाइना माना हाइजै
ꯌꯥꯝꯅ ꯉꯛꯄꯗꯤ ꯃꯍꯥꯛꯅ ꯍꯥꯏꯖꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯣ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯀꯥꯎꯊꯣꯛꯍꯟꯈꯤ꯫ ꯃꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯅꯍꯥꯛꯅ ꯑꯆꯨꯝꯕꯗ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯂꯦꯞꯇꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯆꯧꯕ ꯑꯉꯛꯄ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯕꯤꯔꯤ ꯍꯥꯏꯕꯁꯦ ꯈꯪꯁꯤ꯫ ꯑꯆꯧꯕ ꯆꯥꯡꯌꯦꯡꯁꯦ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯀꯧꯕꯤꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯆꯍꯤ 12 ꯆꯨꯞꯅ ꯖꯣꯁꯦꯐ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯃꯪ ꯑꯃ ꯃꯪꯈꯤ꯫ ꯃꯪ ꯑꯗꯨꯒꯤ ꯑꯔꯊꯗꯣ ꯀꯅꯥꯅꯁꯨ ꯐꯣꯡꯕ ꯉꯝꯈꯤꯗꯦ꯫ ꯅꯤꯡꯊꯧꯗ ꯃꯅꯥꯏ ꯑꯃꯅ ꯖꯣꯁꯦꯐꯀꯤ ꯃꯔꯝꯗ ꯈꯪꯍꯟꯈꯤ꯫ ꯃꯥꯕꯨ ꯀꯧꯔꯛꯇꯨꯅ ꯌꯦꯡꯕꯤꯌꯨ, ꯏꯁꯣꯔꯅ ꯂꯣꯏꯅꯕ ꯑꯁꯤꯡꯕ ꯅꯨꯄꯥꯅꯤ, ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯪꯗꯨꯒꯤ ꯑꯔꯊꯗꯣ ꯍꯟꯗꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧꯅ ꯖꯣꯁꯦꯐꯄꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯍꯜꯂꯛꯈꯤ꯫ ꯖꯣꯁꯦꯐ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, ꯃꯌꯥꯡ ꯀꯪꯕꯤ ꯁꯟꯕꯤ 8ꯅ ꯃꯁꯥ ꯅꯣꯏꯕꯤ ꯁꯟꯕꯤ 8 ꯆꯥꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯡ ꯀꯪꯕꯤ ꯁꯟꯕꯤ 8 ꯑꯗꯣ ꯍꯥꯟꯅꯒꯤ ꯐꯤꯕꯝꯒꯨꯝꯅ ꯑꯁꯨꯝ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯪꯒꯤ ꯑꯔꯊꯁꯤ ꯀꯔꯤꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯊꯝꯖꯅꯤꯡꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡ ꯑꯗꯨꯗꯁꯨ ꯖꯣꯁꯦꯐꯅ ꯅꯤꯡꯊꯧꯗ ꯀꯔꯝꯅ ꯈꯨꯝꯃꯤ ꯃꯗꯨ ꯇꯥꯁꯤ꯫ ꯃꯪꯒꯤ ꯑꯔꯊ ꯍꯟꯗꯣꯛꯄꯁꯦ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦ ꯍꯦ ꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯁꯔꯒꯗ ꯂꯩꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯗꯨꯗ ꯑꯩ ꯄ꯭ꯔꯥꯔꯊꯅ ꯇꯧꯖꯒꯦ꯫ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣꯒꯤ ꯃꯪꯒꯤ ꯑꯔꯊꯗꯣ ꯈꯪꯍꯟꯕꯤꯒꯅꯤ꯫ ꯑꯗꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯈꯥꯡꯂꯕ ꯃꯇꯨꯡ ꯑꯗꯨꯗꯁꯨ ꯖꯣꯁꯦꯐꯅ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯖꯣꯁꯦꯐꯅ ꯄ꯭ꯔꯥꯔꯊꯅ ꯇꯧꯖꯩ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯃꯪꯒꯤ ꯑꯔꯊꯗꯣ ꯍꯟꯗꯣꯛꯄ ꯍꯧꯏ꯫ ꯍꯦ ꯅꯤꯡꯊꯧ, ꯂꯥꯛꯀꯗꯕ ꯆꯍꯤ 8 ꯑꯁꯦ ꯆꯔꯣꯡ ꯆꯨꯝꯕ, ꯄꯣꯠꯊꯣꯛ ꯐꯕ ꯆꯍꯤꯁꯤꯡꯅꯤ꯫ ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕ ꯆꯍꯤ 8 ꯑꯗꯨꯗꯤ ꯇꯝꯊꯤꯔꯕ ꯆꯥꯛ ꯇꯥꯡꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤ ꯆꯍꯤ 8 ꯑꯁꯤꯗ ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯇꯨꯡꯁꯤꯟꯕ ꯇꯥꯏ, ꯃꯔꯝꯗꯤ ꯆꯥꯛ ꯇꯥꯡꯕꯒꯤ ꯆꯍꯤ 8 ꯑꯗꯨꯗ ꯑꯆꯥ ꯑꯊꯛ ꯋꯥꯠꯇꯅꯕ ꯇꯧꯕ ꯇꯥꯏ꯫ ꯅꯤꯡꯊꯧ ꯌꯥꯎꯅ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯍꯤ 30-31 ꯇꯃ ꯁꯨꯔꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯃꯑꯣꯡ, ꯃꯥꯒꯤ ꯂꯧꯁꯤꯡ ꯃꯗꯨꯁꯤꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯖꯣꯁꯦꯐꯇ ꯍꯥꯏ, ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯕꯗꯣ ꯑꯩꯅ ꯄꯥꯝꯃꯤ꯫ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯝꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯖꯣꯁꯦꯐ ꯑꯗꯣ ꯅꯣꯡꯃ ꯈꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯖꯤꯞ ꯂꯩꯕꯥꯛ ꯑꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯔꯦ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯍꯥꯏꯗꯣꯛꯆꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯃꯁꯤꯗꯤ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯋꯥꯔꯤꯅꯤ, ꯅꯣꯂꯦꯖꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯐꯝꯗ ꯐꯣꯡꯗꯣꯛꯄꯤꯕ ꯅꯠꯇꯦ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗꯒꯤ ꯏꯁꯣꯔꯅ ꯈꯪꯍꯟꯕꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯇꯥꯁꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯖꯣꯁꯦꯐꯇ ꯍꯥꯏꯈꯤ, ꯑꯩꯅ ꯅꯪꯕꯨ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯖꯣꯁꯦꯐ ꯑꯆꯧꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯇꯥꯈꯤ꯫ ꯃꯌꯥꯝꯕꯁꯤꯡꯅ ꯑꯣꯠ ꯅꯩꯈꯤ, ꯄꯣꯇꯤꯐꯔꯒꯤ ꯅꯨꯄꯤꯅ ꯅꯠꯇꯕ ꯃꯔꯥꯜ ꯊꯩꯖꯤꯟꯈꯤ, ꯃꯗꯨꯗꯒꯤ ꯀꯩꯁꯨꯝꯁꯪꯗ ꯇꯥꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧꯒ ꯎꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯂꯦꯞꯈꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯆꯔꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒ ꯊꯥꯖꯕ ꯌꯥꯕ ꯃꯑꯣꯡꯗ ꯆꯠꯃꯤꯟꯅꯔꯒꯗꯤ, ꯀꯔꯤꯒꯨꯝꯕ ꯖꯣꯁꯦꯐꯀꯤ ꯄꯨꯟꯁꯤ ꯃꯔꯦꯜꯒꯨꯝꯅ ꯍꯤꯡꯂꯒꯗꯤ, ꯍꯥꯏꯕꯗꯤ ꯄꯥꯞ ꯇꯧꯕ ꯄꯥꯝꯂꯒꯁꯨ ꯄꯥꯞ ꯇꯧꯕ ꯉꯝꯕ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯧꯗꯕ, ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯣꯠ ꯅꯩꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯕ, ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯁꯣꯔꯕꯨ ꯌꯦꯡꯖꯔꯦ ꯍꯥꯏꯔꯒ, ꯏꯁꯣꯔꯗ ꯊꯥꯖꯔꯦ ꯍꯥꯏꯔꯒ ꯏꯪꯊꯅ ꯂꯩꯕ ꯉꯝꯕ, ꯑꯁꯨꯝꯅ ꯊꯥꯖꯕ ꯌꯥꯕ ꯄꯨꯟꯁꯤꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒ ꯍꯤꯡꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯄ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯁꯤꯜꯍꯟꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯊꯥꯖꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ, ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯈꯖꯤꯛꯇꯅꯤ꯫ ꯖꯣꯁꯦꯐ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯕ ꯅꯠꯇꯅ ꯍꯦꯟꯅ ꯅꯛꯁꯤꯜꯍꯟꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯗꯣꯛꯆꯔꯤ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯣꯏꯔꯕꯗꯤ, ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯃꯍꯥꯛꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯒꯅꯤ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯌꯥꯎ ꯁꯦꯟꯕꯗꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯔꯣꯏ꯫ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯈꯛꯇꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯁꯛꯄꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯊꯨꯡꯒꯅꯤ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯃꯤꯟꯅꯕꯒꯤ ꯃꯔꯝꯅ ꯑꯋꯥ ꯑꯅꯥ
ꯀꯣꯛꯆꯈꯤꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕꯅꯤ ꯆꯥꯕꯣꯛꯇꯕꯤꯁꯤꯡꯅꯁꯨ ꯃꯆꯥꯙꯔꯥ ꯐꯪꯖꯔꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯣꯠ ꯆꯩꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡꯗ ꯊꯥꯖꯕ ꯌꯥꯕ ꯑꯃ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯂꯨꯝꯅ ꯆꯠꯀꯗꯕ ꯈꯛꯇꯅꯤ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯅ ꯑꯁꯨꯝ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯆꯒꯅꯤ ꯅꯥꯎꯃꯤꯒꯤ ꯃꯃꯧ ꯔꯨꯠꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯤꯕ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯅꯣꯡꯃꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯁꯦ ꯅꯥꯎꯃꯤꯅ ꯈꯪꯕ ꯅꯠꯇꯦ ꯊꯥꯖꯕ ꯌꯥꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯁꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯨꯟꯁꯤꯗꯣ ꯑꯣꯏꯅꯕ ꯇꯥꯟꯁꯤ ꯖꯣꯔꯗꯥꯟ ꯇꯨꯔꯦꯟꯗ ꯖꯤꯁꯨꯒꯤꯗꯃꯛ ꯂꯥꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯨꯄꯥꯅꯤ ꯑꯩꯅ ꯃꯥꯒ ꯂꯣꯏꯅꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯦꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯔꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯗꯤ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯄꯦꯟꯗꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯕ ꯌꯥꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯟꯊꯃꯤꯟꯅꯁꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗꯤ ꯑꯩꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯅꯪ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯗ ꯃꯍꯥꯛꯅ ꯄꯦꯟꯗꯕ ꯑꯣꯏꯔꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅꯗꯤ ꯇꯠꯇꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯑꯍꯣꯡꯕ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯊꯥꯖꯕ ꯌꯥꯕ ꯑꯃꯃꯝ ꯑꯣꯏꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯗꯨꯅ ꯊꯥꯖꯕ ꯌꯥꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯁꯤ ꯖꯣꯁꯦꯐꯄꯨ ꯎꯔꯒ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯄꯦꯟꯖꯕꯒꯨꯝ ꯅꯪ ꯑꯩꯕꯨꯁꯨ ꯎꯔꯒ ꯄꯦꯟꯖꯕ ꯄꯨꯟꯁꯤ ꯑꯣꯏꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯈꯟꯊꯃꯤꯟꯅꯁꯤ ꯍꯤꯡꯅ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯂꯧꯈꯠꯈꯤꯕ ꯍꯥꯅꯣꯛꯀꯤ ꯃꯇꯥꯡꯗꯗꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯋꯥꯍꯩ ꯃꯉꯥ ꯇꯔꯨꯛ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯖꯣꯁꯦꯐꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯄꯟꯗꯨꯞ 18 ꯌꯥꯎꯔꯤ ꯃꯔꯝꯗꯤ ꯖꯣꯁꯦꯐꯀꯤ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯦꯡꯅꯅꯕ ꯅꯍꯥꯁꯤꯡꯅ ꯇꯝꯖꯅꯅꯕꯅꯤ ꯖꯣꯁꯦꯐꯅ ꯀꯔꯝꯅ ꯂꯥꯟꯅꯕꯒꯤ ꯊꯕꯛꯄꯨ ꯌꯥꯈꯤꯗꯕ ꯃꯌꯥꯝꯕꯁꯤꯡꯅ ꯑꯣꯠ ꯅꯩꯔꯁꯨ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯖꯣꯁꯦꯐꯅ ꯂꯩꯈꯤꯗꯕ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯇꯝꯖꯅꯅꯕꯅꯤ ꯑꯔꯣꯏꯕꯗ ꯖꯣꯁꯦꯐꯅ ꯃꯥꯒꯤ ꯐꯝꯕꯥꯜ ꯑꯗꯨꯗ ꯐꯝꯂꯕ ꯃꯇꯝꯗ ꯃꯍꯩ ꯃꯔꯣꯡ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯈꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯆꯤꯟꯖꯥꯛꯇꯤ ꯏꯖꯤꯞ ꯂꯩꯕꯥꯛꯇ ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯐꯝꯗꯇ ꯐꯪꯏ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯨ ꯖꯣꯁꯦꯐꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯩꯈꯣꯏꯅꯗꯤ ꯖꯣꯁꯦꯐꯄꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅꯗꯤ ꯖꯣꯁꯦꯐꯄꯨ ꯃꯁꯛ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯃꯁꯛ ꯇꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯖꯣꯁꯦꯐꯅꯤ ꯅꯈꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕ ꯅꯅꯥꯎꯗꯣ ꯑꯩꯅꯤ ꯑꯗꯨꯕꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯣꯟꯊꯣꯛꯈꯤꯕꯗꯣ ꯅꯈꯣꯏꯅ ꯅꯠꯇꯦ ꯃꯄꯨ ꯏꯕꯨꯡꯉꯣꯅꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯤꯑꯣꯏꯕꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯇꯁꯦꯡꯅ ꯅꯣꯂꯨꯛꯄ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯉꯝꯕ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯗꯣ ꯎꯠꯊꯣꯛꯇꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯅꯣꯂꯨꯛꯄꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯤꯡꯂꯨꯞ ꯑꯃꯠꯇꯗ ꯂꯩꯕ ꯊꯥꯖꯕ ꯃꯁꯦꯟ ꯈꯠꯅꯔꯤ ꯆꯩꯅꯔꯤ ꯅꯨꯡꯁꯤꯅꯗꯦ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯅꯤ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯁꯦ ꯃꯗꯨ ꯃꯌꯥꯝꯗꯣ ꯈꯟꯊꯔꯨꯔꯕꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯔꯨꯞꯁꯤꯡ ꯖꯣꯁꯦꯐꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯗꯨꯗꯤ ꯖꯣꯁꯦꯐꯄꯨ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯌꯦꯛꯅꯩ ꯑꯗꯨꯕꯨ ꯃꯄꯥ ꯖꯥꯀꯣꯕꯅꯗꯤ ꯅꯨꯡꯁꯤꯕꯤ ꯖꯤꯁꯨꯕꯨꯁꯨ ꯖꯤꯍꯨꯗꯤꯁꯤꯡꯅ ꯅꯨꯡꯁꯤꯗꯦ ꯌꯦꯛꯅꯩ ꯑꯗꯨꯕꯨ ꯏꯄꯥꯅꯗꯤ ꯅꯨꯡꯁꯤꯕꯤ ꯖꯣꯁꯦꯐ ꯒꯨꯍꯥꯗ ꯂꯪꯊꯈꯤ ꯑꯗꯨꯕꯨ ꯖꯤꯁꯨꯗꯤ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯊꯥꯡꯒꯠꯈꯤ ꯖꯣꯁꯦꯐ ꯒꯨꯍꯥꯗꯒꯤ ꯂꯧꯈꯠꯈꯤ ꯖꯤꯁꯨꯗꯤ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯈꯤ ꯖꯣꯁꯦꯐꯇꯤ ꯐꯥꯔꯣꯒꯤ ꯅꯥꯛꯇ ꯐꯝꯈꯤ ꯖꯤꯁꯨꯗꯤ ꯏꯄꯥꯒꯤ ꯌꯦꯠ ꯊꯪꯕꯗ ꯐꯝꯂꯤ ꯖꯣꯁꯦꯐꯅ ꯑꯇꯣꯞꯄ ꯖꯥꯠꯀꯤ ꯅꯨꯄꯤꯒ ꯂꯨꯍꯣꯡꯈꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯖꯤꯁꯨꯗ ꯑꯇꯣꯞꯄ ꯖꯥꯠꯅ ꯑꯌꯥꯝꯕ ꯑꯣꯏꯕ ꯁꯤꯡꯂꯨꯞꯁꯤꯡ ꯄꯤꯕꯤꯔꯦ ꯑꯁꯨꯝꯅ ꯖꯣꯁꯦꯐ ꯑꯃꯁꯨꯡ ꯖꯤꯁꯨꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯥꯟꯅꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯊꯥꯖꯕ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯊꯥꯖꯕ ꯌꯥꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤ
ꯊꯥꯖꯕꯁꯤꯡꯗꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯤꯡꯗꯗꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯃꯛꯅ ꯊꯥꯖꯕ ꯊꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯚꯨꯗ ꯁꯦꯡꯅ ꯑꯩꯈꯣꯏ ꯀꯠꯊꯣꯛꯁꯤ ꯊꯥꯖꯕ ꯌꯥꯕ ꯖꯣꯁꯦꯐꯒꯨꯝꯅ ꯊꯥꯖꯕ ꯌꯥꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯥꯏꯗꯣꯛꯆꯈ꯭ꯔꯕ ꯋꯥ ꯄꯥꯎ ꯑꯁꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯊꯥꯖꯕ ꯌꯥꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯣꯏꯕ ꯌꯥꯅꯅꯕ ꯖꯣꯁꯦꯐꯀꯤ ꯄꯨꯟꯁꯤꯒꯨꯝ ꯑꯣꯏꯅꯅꯕ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ